अहानब तेंदक मरुब इपाउसिंग थजनोय मैम थमजगी मनपुर टॉप चैनल की मखेदगी स्पेशल जज एनआई इम्फाल वेस्ट कुमजा इंग लिंग कुनगहोमदगी मार्च कुनगनी पांडा ताखिब राय मना मार्क्ति हाउकिपु बेल पीखिबदु मणिपुर हाई कोर्टना मथंगी हियरिंग फावा स्टे तौखरे हैरी अतोप तेंदक पाव मना सिंहाट केंद्र की MLA ओरिबा सिलुन थांग मलुगी जनहंगलम कसुचामपुर लेबा मयुमना सकंगनबसिन नोमै कापसिलमगी थोंगबु Kuki MLA mapana nungay kapsilamagi thong sibu akan momong yaningdaba phongdorakli loinana mara laiba miyoising faduna ain goyba sarak pina bustaksilakli amarom nan agency dana sumna report tarui tentak na mayamna thamjage Narendra Modi lainga August thada turagani haina Bihar gi Lalu Prasad na haikre haina supaw muna makhatarakli tentak na mayamna sumna thamjaramge Panam pauseri ke maruebi ipausing mayamna thamjari ahan bada naga nalagi nagyeta lon yada bumong lam khopsi libasing athu bada miyeng sangduna taktu nong kitang hen subaga khusem gwebi ising isaw gi awaba toina mayuk nariba nagaram tangkhul avenue doilalen amadi Fairlane gi miyamna pienda ba phongdoktuna wakat mi phamphangkre nagaram degi khuyathong phawda leiriba naga nalagi nagyet lone yada bumong da lam khopsi liba si athu bada miyeng sangduna taktopiu lenga na hiram sigi matang hanagum adumak tumin leiba taragadi nagaram tangkhul avenue doilalen amadi Fairlane gi miyamna dengku road lambi thingbagi khongjang phawba sangsilagani haina nagaram village authority gi chairman Joychan Raikhana section 1 thamlakip dengku road ta sada khiba wakat mi phamaduga mari leidana nagaram village authority gi chairman Joychan Raikhana haokip sahi tare ni panrom sida nagana lagi pak nagyet tariba khulmari esi nong khitang subaga khusem gobe ising isaw awaba du mayok naduna lakhi hadakti ikui kuidana cyclone rimal na maram oiraga khulpumba ising lukhiba kuidringaida amuk ising na luple nagaram degi khuyathong phawgi naga nalagi paring asi hana fit kun manga pak sauna leramba du ngasi suknatagi fit taruk tare khakta sawba drain semjin khiba sina isingi volume asi puba ngamdabadagi ising ongkhatuna leibani mari lainaba MLA masa laktuna nala asi ningthina semgani haibigi thajaba piramkhrabasu ngasi phawba thabak tawdri concern DC SDC amadi water resource department gi official singnasu yengsikre aduba action lobidre haina penda ba phongdoraki Nakalamorom da Imphal East ki DC na nagana la incross tawba yaroi haiduna sirol ama thulakpa thagatningai ni loinana action da unthokpiu haina su chairman asina taksilakli atopa pawmana loisang tin mi pham relief camp da lairiba singgi apoklon kuthi lemna ina ba warep lokre tha khudingi asu numita pangtokpa lining thau sanamai temple board LSTB gi makada leiba loisang mayam punsinduna pangtokpa mi pham ama ngasi ingen gi thasu numida sida su pangthok tuna miyam asibu loisang tina mi pham haina khangna bore dokre ngasi gi loisang tina mi pham na hojik lanjenarak tuna madi ising isauna relief camp da laidiba singna apoklon kuthi mathau taba sing lemna ina bore dokre LSTB gi Maiberel Iboba LSTB gi vice president Bidevati Senjam loisang singgi sanglakpi sing yauna pangtokhibo apun mami phamna lakliba July 10 dagi kungani pan phaw umanglai harawgi sintamba pangtokpa yauna penagi santikpuril gi thopuna ba moirang them kalami te kankre ngasigi mifam gi manungsana tha khuding gi mitei thapalo na puthokpa lining sanami mapaw ingen tha gi mapaw phongduna ising isauna awab nanglaba maraksidasu leptana ba khara da oiraba su miyam da ngamliba makai yahonna bagi panam da Manipur Hawker Association gi publicity secretary nongthombam Sushil Kumar na khushinarakre atopa pawmana isaw marakta nampu da pangthok liba awas ki board of director gi mikhal satna ba yaroi nupi khunai gi sakthung makhoi kharana supai paisin ba yaroi candidate Manipur Apex Handlooms Weavers and Handicrafts Artisans Cooperative Society Limited Awas ki board of director gi mikhal ising isaw marakta nampuda pangtokki ba sisatna bi yaroi court se tharagani nopi khunai gi sakthung makhoi kharana supai paisin bi yaroi asumba pamasingna thidoktuna mara leibising serak pi biu haina awas ki board of director gi mikhal da candidate ama oidibi PH Indirana phongdorakli mikhal asigi candidate nipal gangasi soibam leikai khalabung na paumising unaba da PH Indirana phongdokibada
Ising isaun state asigi hauzik oiriba phibam asida awas ki board of director gi mikhal asi pangthokani haina mangjongna matam lekhiba adu yaithokpina ba haiduna mari laina ba authority da sirol pisinduna press release thokiba lekhe puna candidate taraga mangana saruk yariba mikhal asi ising isau marakta ngasi candidate tarek khaktamak saruk yaduna nampuda pangthokpagi thawong asi ganinde asiguma thawong asi gi mathakta mikhal yaithokpina ba mangjongna khangan khraba candidate Nepalna court se thakalagani ngasi pangthokiba mikhal asi satnabi yaru heki maangna makha taraduna ising isauna maram oiraga laingana suti phawbu lakthokliba numera sida candidate kharakhak saruk yaduna mikhal pangthokliba sida senariba authority punamak Manipur apex handlum sida public funds singlana sijinabagi mami su saung tari kumja english singaniga taraga taruk takin english singaniga kungani thui fawgi matamda awas board asi president oiramba a Bonica Amadi, business manager L. Ozit Hairiba any Asina, Exit Bank, the Axis Bank, the Manipur Apex Handlum giving the loan account hangduna, no Makakta, Radiant Fitness Hairiba Sidalupala, Yankee Transport or Matinari. Apex Asi the Tadarapa, public fund Sikarigidama transport or Ribano Hairiba Simiam Nakangan Pam to Aiki. Rodana kunai sigi nupi singi da maglenga na kai tarakpa satung makoi karana supai passion badi yarwe asigumba amot pakya sigi matang na su ministry asina mari lena ba sing sirol thadno khangalagani asumba pamba sing apex asida sathariba aran ba thabak thoram sing mayek singna thidok tu na sena ba sing cherak pibiu aran ba toram labadi samak cherak khangba akiba leti miyam gidama afaba torakada ba miyoi sing thaudang sinabiu haina su indira na phongdokhi Makasa tarak point na to perform district level hundraga mga suba ban mahotsa pangtokre sayola masum na sa thagada ban mahotsa umang kumay gi saruk ama oina Thawal Forest Division na sinduna ngasi Khongjom War Memorials Complex district level 75 suba ban mahotsa pangtokre Thawal Madur Deputy Commissioner Thawal Ahantem Subas IAS DFO Thawal Dr. L. G. Madi SP Thawal Rakesh Balwan athoba mithung Thoramapu amasum akanaba mitung oikibaga loina district level officers ngamari tuan school gi mahroi singsu saruk yaki Thoram gi saruk ama oina athoba mitung oikiba DC Thawal Ahantem Subas na lusing duna forest staff sing tuan organization sing amadi mahroi sing loina Khongjom War Memorial gi akoibada usara kaya marum thaki athoba mitung gi warol pira duna DC Thawal Ahantem Subas na kibada ngasi mak Manipur yamna toina isaw thokliba simaksu Forest Station ke mari yamna laine forest ki area sing uwa koklabanina nong tarakpa matamda fajinaba leitabana ahongba si oirakpani akhoi khudimon u thabigi kanaba si khangminasi forest department sumi kup na hom sing na leidun umang kokthokpa sing asi ain gi matung ina sarak pc hairadun sahi taramaki mamangda lairamba sabigi sang ngasi maki oiriba sang asiga yamna khetnariba si akoina umang kalhauda badagi tholak pangak tane khi Atopa paomana Jeribam the ink tapa hanjilang na bapuna hot na minasi Jeribam district reconciliation forum Furup kiana kundari ba Jeribam district amukhana mausagi punsida hanjin handuna ink tapa district ama oina ba ekoi puna hot na minasi haina Mita amari kuki furup yaudana handak nauna semkiba haiduna nauna semkiba Jeribam district reconciliation forum ki make digi Jeribam gi miyam na appeal torakli Jeribam gi PWD guest house ta pangthokiba pamising unaba amada Jeribam district reconciliation forum spokespersons Matthew Kamain hai Jeribam de ing tapa purakna ba maitei amadi kuki furup yaudana Bengali Muslim maitei pangal Vishnupriya amadi rongmai furup sing gi web Jeribam district reconciliation forum ko wa masemle mitei amadi kuki ani na hakthing na wari sana ba ngamdraba su furup ani sigi apam sing forum sida khanganduna district asida mausa gi punsida hanjin ba ngamgani haibi gi thajabale khongthang asida Jeribam gi miyam na su sagot piu Jeribam de ing tapa nungsi sana ba purakna ba gi dama forum asi semani forum asida political gi khudong cha ba launa ba natraga na kangru amatagi sokna ba sem ki ba nati forum asigi amata ngairaba panamdi Jeribam de ing tapa purakpani forum asina Jeribam gi miyam unarubadusu miyam na forum asigi wata bi basimak Jeribam da ing tapa hanjilakani haibigi thajaba thamyakhi ngasi paugi mifamadu da forum asigi convener PK Das co-convener Pauksing Kamai co-convener Faiz Ahmad amadi spokesperson Matthew Kamai na singba member sing saryakhi
Nengsingba yai Jun sasat kunga tareta mitay amadi kuki yaudun atopa furuki miyoi kungani thoina saba Jiribam district reconciliation forum kobo peace committee ama semkhibani atopa pawmana aikhoi khudimakta mateng pangnabagi wakhalo lairabadi pun hingminabagi wanthok laigani LMG Light minded group LMG Manipur lamdam asigi awaba tarab ka hena waraba imung kya minung sigi tengbang pirakpagi saruk am oina ngasi hairo kendra gi manung chanba salungpham Mamang Lekai the Liva Sarang Tem Amarji Kuntrang the Haokip Zungi Sesat Taraga Trukta Migi Yumtak Tin Kupa Tarakwadegi Koki Sharuk the Sokton Hausi Impal the Live Hospital Amiki ICU the Laduna laying Satari Mag Makatana laying Nabigi Damag Imungashina Seal later Bigi Awabakia Nare social media Tagalapa Ubudegi light minded group Manipurgi General Fundegi Amarji Punsi Kanana Bonavada Mating Winaba group Asiki Makedigi Lupali Sing Taratang Bankrahena group Asina Tadorapa Oral Amanhaidi Group Asiki Vice President Songtham Zivalatana Lusingduna Sakiva Nasiki Tangbang Kongset Aduda Group Asiki Secretary Ojit Rakabam Publicity Secretary Rakesh Naurem Finance Secretary Kunjeswar Mangsatabam Joint Secretary Dr. Maibam Itin Assistant Secretary Singh Surendra Ningombam Rameshwar Elangbam Amadi Group Asiki Maru Eba Member Kya Susargyaki Kongsara Duga Mari Lainana Group Asiki Secretary Ojit Sorokhaibon Fungdokibada Social media na city Malemasi Amatu Oina Nakshale Kanaguma Miuema Imungamagi Awabagi Wari Taudoki Pausing social media Kutangdi Kudakudakta Pangmangamle Aikona Siguma Awaba Wari Taudok Hek Ting Nabamatamda Yum the Lane Lane Ishagi Fondagi Kudakta Angama Mating Pangnaba Yarabamatamni Asiguma Mating Pangnabagi Wakalonasi Ekoi Kudimakta Laminaragadi Punikiminabagi one took Lagani Ozina Makatana High Sarang Tem Amarjiki Imungasi Mahana Nomagi Apanga Pama Tabak Shuroga Yumpunabane Maki Pikliba Masa Aniga Loinabiga Makwe Mari Talejaba Imuni House Tokliba Lana Sigi Sating Mayuna Riba Amarjina Hingnabagi Damak Impalgi Porompat area Madamigi Yumkupagi Tabak Tawada Yumtaktagi Taraktuna Lebuk Tiba Taudo Sitokibane Maki Operation Amalwekre Major Operation Amawali Adubu Shielgi Awava Mayunabadi Wali Operation Tobangamdana Lady Lady have a Pauta Badagi LMG Nangasi Lupali Sing Taragi Tengbang Asi Pangbanaki Ningsing Bayai LMG Manipuna Asigumba Awa and Taraklava Kia the left and a mating Pangduna Lakli Makatana Supangkigani Hypergaloina LMG Bumihamna Shagat Piu Hana Tamlakli Hanasu Paush the Makatari Lushilak point at Tentaco for Omana Paudi harnessing Pangana Apple Torokli Ingen Thai Yokshilapagaloina Low Singubaga Mari Lenana Moro Marang Paudin Singo Marang kind of Fangan Binava Universal Farmer Organized Kangaboki Secretary Marang Tip Monel Taduraka Siro Amana Kangalakli Aduga Hausiku in the Miam Pau Sumatang Salusinjaragi Masumia Puna and Obab did Naminasi Hanasu Chanel Sigi Makedigi Miang Mapam Makatana Tamzari Miam Puna and Obab did Naminasi